Lakhipur online putok saba megi tang taruk ningthau ka banumit ki Khomjinba Pao tabirase. Ahan bada maroi ba Pao. Manipur da ngarang nungthil akhak araw len tabakaloinana kan banong lenung sidna paktak nana amanga ta thogan kre. Silchar Sri Konada thoki ba lambi gi kutong tipa thodokta scooty thoba ama sire. Laibak asigi ainga sa loisangna awang nongpok Bharat ki mafam singda makha tana nong chukhi gani haire. Ngarang pangthoki ba NEET UG parikha gi wang se leak oiki ba leite toknga ni haina sengdorakle. Padma Awards 2025 ki damak nomination pisin ba hokre. Nomination pisin bagi aroiba matam September ki taramangani amasung anirak suba Kasar District Wushu Championship 2024 koroi kanti Kasar da pangthokre. Haujik mapungoi ba Pao tabirase. Manipur da ngarang nungthil pung anirom taba matamda akhak araw galoinana len taba yauna akan manongloi nuksitna paktaknana amanga ta thokan kre. Amukta thokhidriba mawongda chawra ba len tabana tinna kuppa yumsing amade ingkholgi ensang napi kaya amanga ta thonghan kre. Yum kaya ama humdokre braja tabadagi miyoi kaya amasu sokpagi pautari mafam kaya da nonggi isingna khusemgi isingi chawthokan ke. Uchek kaya maromsu len na thabadagi siba thengna ke. Manipur ki CM Nongthamam Birena thodok hek thokpaga social media da thagatpa warol amada len taba yauna nonglei noksina maram oiraga amanga ta thokan kraba yum kaising athubada semjin sajin mangamnana ba amanga ta thoklaba jum singi akuppa marol sing manak nakba deputy commissioner sing da Pao pinana makhangan kre aduga rajya ki mukhyamantri na social media da thagalakpa warol amada nongchingi oiragli ba phiba masina maram oiraga ngasi megi tang taruk amadi hayeng megi tang taret school amasung college sing suti oiragani haina laukthokre aduga ngarang thoki ba thodokta leita lairaba awana tarba singi yumkai semjin sajin bada changadaba jinghana chingba atai pochang chechang singi mamal karbar tauriba ichilinaw singna ahenba mamalda yonbi danaba arambai tengol ki maike tegi akan mawafam thamlakle. Apunba khungang mapan sakhorlup baskandina haukiba megi tang ahum irai numita Manipur da mamang chahi gi me thagi tang ahum dagi haurakiba chahi ama pharaknaba irang asida mapandagi changsilakpa kuki lalhulup singna yelomi oiriba mitei singi mathakta landarakpada thawaina pontha oikraba athoba singi mafamda aikalekat tamduna awaba phongdokpagi tharomama apunba khungang mapan sakhorlup baskandi hari mandir mandopta pangthokre. Thauramasi da Loop ki President Kaisam Bitapati na mipamapu aduga Loop ki VP ke Mangonjao Lunana TH Jugendro TH Chandidas na daista lengsenki saruk yakhiba singna pugning yoiba ningamdaba wahi kaya thamkhibaga Lunana minute ama tumina leiduna leikidraba athoba singi thawaina taibang mapugi nakta ingna chikna thambinaba thoni jakhi haina Loop ki General Secretary Maisnam Jitena paudam lagle. Silchar gi Sri Konada thoki ba lambi ki kudong tiba thodok amada scooty thoduna lakpa miyoi ama sire aduga amana sokle thodok asi ngarang nongmaijing nimit ki nungthilda khongjel yang na lakiba AS03AJ 3213 number gi bolero gari amana thombada scooty thoduna lakiba parcel delivery toba thomi ama thodok phamda leikide aduga scooty maningda tonglakpa miyoi aduna phibam thina asoka panangki leikidraba miyoi adugi ming Mrinal Kanti Palkawi Masimpur Kumar Paradagini Mafam adugi miyamna Sri Kuna outpost ta Pao piduna police na asibakchang postmortem gi namak Silchar Medical College ta thaki asokpa miyoi adusu hojik Silchar Medical College ta laikanari. Laibak asigi ainga sa loisang India Meteorological Department ki Pao matungina awang nongpok Bharat ki mafam singda ngasisu mayai oiraptagina akan manong churaba yai haire aduga Assam Arunachal Pradesh Meghalaya Sikkim Nagaland Manipur Mizoram amasung Tripura gi mafam singda lagliba numit mangani asi mayai oirakpi changda nong chukhigani haina Pao asina makhatari aduga Bharat ki atai mafam singdana hairiba matam asida sabagi chang degree Celsius ani dagina mari phauba hengatna saba thengnagani hairi Barak Tampak ki mafam ayambada nong leptana chubana maram oiraga ngarang numidang wairam phaubada Sonai Rukmini Gharmura amadi Barak Tural gi sing imai hengatpa thengnaki.
ngarang pangthokiba National Testing Agency NTA na loba National Eligibility Cum Entrance Test NEET UG 2024 porikha gi wahangche leak oiki haina social media da thokiba du aran bani leak oikiba leite haina NTA gi official singna phongtokre adu moinamak Rajasthan gi porikha center amada Hindi medium mahiroi singda English gi wahangche pibagi matangda chayet na bakhara leiki mahiroi singna porikha matam gi mamangda hall dagi thokpagi ayaba leite adubo mahiroi kharana nam haduna hall gi mapan thokibana wahangse nungthilgi pung mari rom tabada internet ta sandokibani haire panba yai handak chahi gi oina lebaka sigi sahar chamga ga yankhai tere ta leiba center singda parikha si pangthokhi mathang chahi lising ani ga kunmanga gi republic day gi thoromna lauthokadaba Padma Awards 2025 ki damak online nomination hangdokle nomination pisin bagi aroiba matam lakriba September ki 15 da oiragani akupa marol ki damak awards.gov.in asida changlaga phangani leibak asigi akhanaba miyoi singda piba Padma Mana Singh Padma Vibhushan Padma Bhushan amasung Padma Shri khwaidagi wangma Mana Singh asi lising amaga chamapani yankhai marida hodogladuna chahi khudingi oina Republic Day nimita Mana asi lautoktuna lakli Mana asi maru oina art sahitya education sanakhonaba hidak langthak science amasung engineering public affairs civil service lalonitik amasung industry na chingba hiram khudingmakta akhana namai pakpa service ki damak piri jat sinpham thak natraga nupi nupa gi khenaba thamdana Mana si phangba yai Kasar District Wushu Association na Academy of Martial Arts Assam ga kusamna duna anirak suba Kasar District Wushu Championship 2024 ngarang Barak Valley Senior Secondary School Koroi Kandi Baskandi Kasar da pangthokre championship asida punna sanaroi marfutra mangana sub junior junior amadi senior gi nupa amadi nupi gi tongan tongan ba chahi gi kangrup ta sanakhi makok mathang taraba singda mana mathum su yenthokhi Mana yonthokpagi thoromda Rajiv Kumar Rai Udoy Shankar Goswami Bruno A Commandant 147 Battalion CRPF Kasipur Loinana Badrur Rahman MD Barak Valley Senior Secondary School Koroikandi Shibabrata Datta President DSS Silchar Altaf Hussain Loskor Kanchan Singha H. Ibungobi General Secretary Kasar District Wushu Association H. Kunjasana President Kasar District Wushu Association na chingbana mathangsina Mifam mapu mithunglen amasung ikai khomnajaba mithung sing oina dais ta phamki Nungairaba Pao Kasar Phulertolda Holistic Therapy Center ama hangdokjare Yoga Acupressure amadi Physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagitamak ngasimak lengsin birago Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasar Assam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 Aroibada maruiba pau amukhanna
Manipur dangarang nungtil akhak araw len tabakaluinana kan manonglay nungsitna paktaknana amanga tatokan kre. Silchars rikona dathokiba lambigi kutong tipa thodokta scooty thoba masire. Laibak asigi ainga sa loisangna awang nongpok Bharat ki maphamsingda makha tana nong chukigani haire. Ngarang pangthokiba NEET UG parikha gi wangse leak oikiba leite tokngani haina sengdorakle. Padma Awards 2025 ki damak nomination pisin bahokre. Nomination pisin bagi aroiba matam September ki taramangani amasung anirak suba Kasar District Wushu Championship 2024 Koroikanti Kasar da pangthokre. Lakhipuronline YouTube channel gi pau sandok chaba ngasigi oinadi matang asidaloi jare.